Hayeng Manipur ki Kendra Putra Nipan Pangthok Kadoriba Ahan Batang ki Mikhal ki Tabak Sem Sabak Pun Malotre. Mikhal ing nasina Pangthok Nabaki Tabak Endowment Ma Voter Paringda Nabidang Curfew Humiltre. Mikhal gi Mangwina na Kendra Singi Mayum the bomb attack Toropa ki Mayokta Tongan Tongan Mamukam Singa Wakan from Satakre. Amasung Manipur so international IATIA di ki thoram pangthokre Dr. Tanadana hidak amadi airdrops natana ba pawti bigre. Mayam kurumjari adom ne ambiri basi impact news ni ai takhilamam siam kanen housing phungja si phawgi marbu pawsik miam da pijari. Manipur ki district taruk ta punna constituency kuntrani pan da hayeng ahan ba tangka ki Mikhal gi bot thadana gani. Mikhal asida pamda ba thodok sing thoktana ba akan mangak silgi thabak sing lokhatli hayeng pangthokadoriba ahan tangka ki Mikhal niyom sumnamadi Mikhal asida pamdaba thodok sing thoktanaba sem saba punamak loikhre hayeng district taruki constituency kuntrani pan pangthokadoriba Mikhal asigi damak election official sing amadi security personnel sing district headquarters sing dagi polling station sing da khongsanakre Infal West ki oina district asigi manung sanba polling station singi election official sing lamphela laiba DC complex tagi makoi gi polling station sing tamna chatnaki polling station samnga tarani thoi laiba Infal West ki oina election official listing aniga chamanga humpu sijinaga dori DC complex ta polling station sing presiding officer oigadaba singna luchingba team singna makoi gi pugadaba EVM machine camera amadi atai polam singbu launaba ngainaki pangthokadoriba ahan tangka ki Mikhal asida nupa nupi ki apan bota lak taramathoi lising taramapanga sani humtra mathoina mireb sama gompuni pangi maraibak lepkadori mireb sama gompuni panasigi manungda nupi mireb tare yaure Hayengi oina constituency kutrani pangi polling station listing amaga samari Manipur tareta bot thadanagani Lamdam asigi miyam gi sahi manga gi laibak lepnaba gi damak hayeng pangthokadoriba ahanba tangka ki Mikhal amadi March nipan pangthokadoriba anisuba tangka ki Mikhal da Manipur gi miyamna ningkha tamnamadi akiba yaudana isagi democratic right adu sijunab yu haina Manipur gi governor Dr. Nazma Haptulana miyam da pauzil pirakli Ifal is district polling station sing the Mathau Taurugadaba sing Siam Saba Loikre Amasung Sanakre Puna polling station Samari Humudra Laiba district Asida Mathau Taurugadaba presiding officer Madi polling officer sing Magi polling sing da Sanabagi Taurang Taudana Sanabahokre polling station sing da Sijanagadaba electronic voting machine EVM control unit CU camera amadi atai atop polam sing yanthoki loinana polling station sing asida duty taurugadaba police personnel sing su ngasi magi polling sing da chanaba haukre Mikhal pangthokadaba mafam singda dry day laukthok li haina Manipur government ki excise commissioner na thadorapa sirulama na khangalakli Eastern Bengal Assam Excise Act 1910 gi makhada thamliba athingba sigi manung sanna makal khudima ki nisa amata public amadi private oiba mafam singda saliba pungni phunipana sida yonba yaroi haina sirulasina hairi loinana Mikhal gi Masing tiga daba numitsu dry day laukthok le haina commissioner gi sirulashina makatari Lieutenant General Pravin Baxi ngarang Manipur da thunglare mahakna guiding guns Bisenpo Senapati amadi Mantri Pukrida Satki mahakna Army Assam Rifles Manba Police amadi CRPF ko unaduna hauzik oriba Manipur gi phibam singi matangda khanake lonana mahakna yausang komai gi mangwenana lamnamasigi miyamda pauzil su pirakli
State Assembly election ga mari lenana 56 than loan 57 hanglab amasung 60 singa tamathau tawgadaba polling personnel sing makoi polling station singidamang tuibong peace ground Susampur dagi khongsan kri haina district information officer Susampur na thadorapa sirlom na khanglakli Manipur ki hayang pangthokadoriba ahanba taka ki mikhal gi yengduna Manipur ge tainaba international border paringda night curfew thamjin khre loinana mori da laiba indo Myanmar border gate thingjin khre Mikhal Ningthina Pangthok Nalaba ECI ki direction Makada District Magistrate Tengnopalna International Border Paringda Night Curfew si Lauthokibane Mikhal Haidopagi Numit Fauba Numidang Wairam Pung Manga Makhaidagi Nongalamdai Pung Manga Makai Fauba Thamliba Curfew asi Ngarangdagi Sanaba Hokre Nakalamaromda Hayang Pangthokadoriba Ahanba Tangka ki Mikhalga Mari Lenanga Sidagi Hayang Fauba Moreda Lairiba Indo Myanmar Border Gate Tingjin Kre Gate asi Anisuba Tangka ki Oina Tang Nipan the Pangthokadoriba Mikhalgi Oina Tang Taretagi Nipan Fauba Border Gate asi Tingjingani Hairi Border Gate Tingjin Kiba asi Mikhalgi Section Taurang Laukatpo Oina Assistant Chief Secretary Home Dr. Z Suresh Babu gi yathangi matung inna laukalakpa khongthang ni hairi Gate Tingjin ba asina maram oiraga custom immigration amadi laloliti ki thabak thorum punamak lepkhre Mikhal ki duty lakpa security personnel ama masagi anab amadagi ngasi laikidre Mark NZ College Naurem Thongda Mikhal ki duty lakpa da khangudana masa ngamlaktabadagi Rims Hospital tamna pukalaba batungda laikidraba miyoi adudi second Mizoram IRB ki constable Thangsang Liana Kawi Masagi Sahi Ifamathuram Sure Mizoram gi Samphai district tagini asibak sang housing Rims Moktal Thamle Mikhal Hayang the Naira Fabada Mirep Oribus and Yumda Bom Pokai Lamba Bom Langsenbaki Taudok Nasisu Adamak Satari Nasisu Ketragawa Assembly Constituency the National People's Party NPP gi Mirep Oriba Party Asage National General Secretary Suoriba Baby Grass Wang Kim Yumda Sakangdaba Singna Chinese hand grenade bomb Langsilamle Porampa Tawan Tamaleka de Leba Baby Grass ki Yumgi Mamang the Leba Laikol Amada hand grenade bomb adu Leram Kibani Taudo Asigi Matangda Baby Grass Kiloenabi Suseta Wang Kimna Mi kungna taba maphamda bom langsenduna aki tujungba pongal magi thaudok yaning di haiki lalo luf amatagi threat laitaba maramna kanana karigidamak asigumba thabak asi satharmli bano haina magna pendama phongdoki ngase yu pung tarilom taba adwaida thengdaraki ba hand grenade bom adu Imphal Police ke bomb squad laktun lakhat khre tungda bom adu detonator yaudaba bom oiramki ngasi ayu kanta hagot pada aigi imung manungi kerula kaigi ahalaman changak pada sitok sendok pa tawba matamda bom ama leiramena pau pirai akhoi da ding ngasi bawda kana gumba amta na threaten tawrak pasu leite akhoi di pukchen sengna mayam gi ne na thokcharak pani nungsiduna lakpiba mayam sida mirak tiliba mafam sida aso pan thokna na ba asi na yauna ba tawrak pasi masi sungya yaningde Nakalamuramda Bibigras Wangkim Yumda Sakangdaba Singna Bom Langsilambagi Tawangbo Yaneva Fongdoktana Wakani Fam Kre Mifamasi Porampa Tawan Taba Women's Association Sinduna Leka Yasida Leba Bibigras ki Yumgi Tongalda Satakibani Nasigi Wakat Mifamaduda Aikoigi Bot Mangan Mangamloy Miam Tinma Mafamda Bom Langsinba Pangdabagi Tawangni Miam gi Hak Bomna Matpayaroi Haina Taba Pleka Sing Sijinaki Hayang Pangthokadoriba Assembly Mikhalda Naga People's Front NPF ki Mirep Oina Fungya Assembly Constituency da Mikhal Thengnariba ke Laisilogi Yumda Sakangdaba Sengna Ngarang Namidang Aidi Bom Langsindana Pokai Lambaki Thaudok Adabu Yandeba Fongdokta Nangasi Langol Langthung Singda Miamna Wakani Famdana Protest Taukre Taudo Asiki Matangda Penda Wafam Kaya Fongdok Ladana Wakani Fam Asida Yakibi Langthung Sing Sanau Longi President A Roni na Haikibada Miam Leba Mapamda Bom Langsindana Asopan Nangan Kibaki Tawangasi Pangdabaki Lishatni Kari Maramki Dabakta Asigumba Tawang Sataribano Haibadu Marin Neba Singna Sengdok Piro Haiki Ningsingba Yabadi Bom Bakaibaki Tawdok Asida Miyoi Nipan Sokibadalatana Yumgi Mapam Kaya Amangata Tokibani border amakak to sumang bayadaba yam valuable oiraba
water si ngairingai sida hojik asu apan mayam nangduna hospitalized tawduna leye asi gari maram gino nungai daba gari leibno nungai daba mi amagi maram da mi asu yam sohaliba si gari gino asi akhoi hangningi asi kanagi samsthan no kanagi loop no kanagi irai nai no mi amagi maram da mi asu yam mi mayam sohan ba si gari gino asi akhoi yam yani ngarang wangkhai assembly constituency da political party ani gi marakta wakar masil gi marakta khana sainaba gi thaudok thokre hairi thaudok adu ngarang numidang pung 13 khar helakpa dwaida khurai ayangpali lambida thokibani political party amagi miyoi singni haiba kharana phuramba amadi nongwai kapsin lamagi mayokta ngasi wangkhai assembly constituency gi manung san leiba singmairong amadi khurai ahonggaida nupi singna wakani pham khre wakani phambada sar yakhiba amana hayeng dang ngai raba mikhal asida khana senaba amadi merak nongmai kapsin lamba asi yaningde democracy sarpa leibak amada mana pamjaba party amadi candidate ki vote sienbada gunda tawduna miyam da akia khang nangan mahaiba si democracy bo khongong nabani thokriba thawdo adugi matang da marinaba authority na yengsinbi haina appeal tawki Manipur ki senthang makhada Bobby Wahengbam gi direction da DIPR na puthokpa achumba mikhal yauminarasi hairiba short film asi ngasi nimidang wairam pung 6 tagi tarit fawba local TV channel impact TV mix da sandokani haina DIPR na thadorapa sirlamana kanglakli lonena DIPR na sindana pangthokiba short film competition on ethical voting da ahanba ani subamadi ahum suba takraba short film sing hayengi damak ai bot thadarani aikhoi bot thadarasi amasung bot ki mairi haukiba mars ki tang anida impact TV entertainment da sandoktuna miyam da utkri haina serla cinema ka tari Stadel Society National Health Mission Manipur sindana International Ear Care Day gi thoram ngasi pangthokre sayasi gi oina action for hearing loss make a sound investment haiba thim da pangthokiba thoram adu lamphel pata leiba medical directorate complex da pangthokibani thoram asiga mari lenana role of general public in controlling and prevention of deafness haiba hiram asida mairui singi essay competition amadi drawing competition amaso pangthoki essay competition adu da class 9 gi 10 kanglop ki oina regular high school gi komiana ahan mamana ani suba oina kendra vidyalaya gi pravina ahum subadana KM blooming school gi sadanandana takhi class 11 gi 12 ki kanglop ki oina ahan mamana Millennium Institute of Sciences ki Jessica na phangki loina CC Higher Secondary School gi Karnajitna ani subamadi ahum suba oina KM blooming school gi Bibatomana phangki painting competition da class 6 tagi at kanglopta Maria Montessori gi Catherine na ahan mamana Tiny Tots Unique School gi Udoy Nandana ani subamadi DAV Public School gi Talenta ani subataki hepu padi hauna mai level ji matam sana ekoigi rubella measles hemophilus influenza asina singba adegi viral infection upper respiratory tract infection moi mayam sigi immunization se matam san ta thokpiba aduga mathangda koi hemophilus influenza aina hariba koi anoba vaccine da yawa pentavalent taina anoba vaccine am lei masiri hemophilus influenza sina ekoi je sang hargadi lok tobai ai adegi masina farpa matamda koi nerve damage residual effect mayam am lebi ai masina koi nakong su infection tobai ai ekoi na masigi prevention ki immunization se phajat tobiba Assam Rifles ki Director General Lieutenant General Saukin Sauhan ngas Imphal da thunglakhi bagalunena Moreg Indo Myanmar da leiriba tariba Assam Rifles Jawan Singh unaduna makhoi awara pasam yengsin kre Moridagi halalaba matung da ngasi nimidang waram palela leiba kuntaruk suba Assam Rifles headquarter da Paumi Singha unaduna interaction program ma supang thoki Manipur gi law and order gi phibam phaganaba khonaba the state government na pangu haiba yaba pangu haiba mating punamok pangani haina ngasagi mifamaduka marilenana Director General Sokin Sauhana phongdoki Kangladagi Assam Rifles hongdokhibagum Manipur gi puariga sagonaba mafam kharada Assam Rifles camp leiriba singasi state government Center government ta
hongdokhinaba taksinbagi matung inna centerna hongdoknaba khanglabadi masa mathanta adum hongdokhigani Indo Myanmar ngamkhaida samal khabagi thabak taptharibasi mafam kharada sai naba leibadagi tapthabani masisu athuba matamda warusin porlaba matungda fencing gi thabak loisinaba honari hauja Assam Rifles ki apan battalion kunma thoigi jawan singh Manipur ki mafam khudimakta leiri lakliba sei kharasiki manungda haujik leiriba Assam Rifles ki masing asi hengalakpa yana sulai haina Director General Sokin Sauhana Fongduki. You are aware we were in Kangla Fort also, and we gave Kangla Fort back to the government. So whatever the government says, we will do. There is no problem. We are a force of the government, and if the government also orders, we will move. There's no problem. My full priority is to be connected to the northeast people. Border fencing right now, it is about 4 kilometers already done, and we're not sure about how much more can be done immediately. But there seems to be some disputes on both sides. So once those disputes are ironed out, I'm sure we will proceed. Hana Lok Sabha da Manipur ki MP Oramba Yumnam Yaima Singasi Laikidre MP Oramba Sina Laikidaba Matamda Masagi Sahi Muftara Manga Sukre Laikidraba Yai Mangasay Pungni Pan Taba Matamda Masahal Oshilakpadagi Infal Oshilapagi Laina Maram Oraga Al Oshilakpadagi Masangam Silaktabadagi Infal Hospital Amada Laikidabani Hairi Yumnam Yaimana Hinglingi matamda English singma chamapal homponi thoida Mikhal Mai Paktuna Manipur Assembly ki member am oiki Mikhal mathang Mai Paktuna minister oina batana speaker fabo oiram ki mahakna politics ta ki pothadringaida mamangda lisingma chamapal futra ma thoidagi mafutra taruk faba Lok Sabha ki MP oiram ki politics ta ki laptholaba matungda aibu oina punsi lelam ki Economy blockade na maram oiraga Imphal Ziri lambida pot sai posilakpada ngayak laitana thong yadabana apan mo oiri thong yadabana maram oiraga Chief Secretary na gari amamda ton kunmari dagi hena pot sai haftanaba khangalakpa asina hen awab oiri maram asina thong yadre gari lan ganu haibagi mahuta gari lan ba yadre thong semjil lo haibana miyam gi award pasing menkatpa ngamgani haina Manipur Drivers Welfare Association na thadorapa siurlamana khangalakle Imphal yorakadaba driver kaya lambi asida pandan laibana bot thadaba phangloidori masimangna driver singbo singtha bidabagi laraba khudamni hainasu chirlasina makha tana phongdorakli ngasi ase malem pomada World Wildlife Day haina palon thoramasigi saruk oina Peoples for Animals Manipur amadi Forest Department Manipur anina khusamnaduna Kangla Western Gate manakta lamdamasigi Lamlaki sa usek ngak senduna thambada naha singna mapungoiba thaudang launaba signature campaign ama pangthoki campaign adugi saruk oina Peoples for Animals Manipur gi managing trustee Laurembam Bisojin hai lamdamasigi mangsilakli ba sa usek sing kanbada naha singna mapungoiba thaudang lei campaign asigi saruk ama oina social network Facebook WhatsApp Twitter gi kuthangda lamdamasigi sa usek kanana baba pungoiba thaudang lauba awareness khwaidagi hena piba naha khangatuna prize amasu pigani haina Bisojina phongdoki Nasingi wako moigi paujelna malemgi lamdaki sing kanbagi paujelje makoina santogane namai pang naibje malmichin batung nantaki sathari Manipur gisu nasingi oiba photo kapa Facebook ta WhatsApp ta Twitter ta share toroga ai isa su saruk yari Manipur sigi lamdaki sing kanbada saruk yari haibagi paujel si social media ta santokbagi gi bandam sini khoi ngasi sathari bisi People who enable ngasi ni Ministry of Forest Department ko sam naraga asiguma campaign photographic campaign amadi signage campaign si mai pang na sathari masina naha singi wakhalon da lamdaki chausek maruina Manipur gi chausek singse kaningbagi wakhan pokane Manipur Forest Department ki makhada Forest Rangers Officer Kaksing na Global Environmental Organization ka khusan naduna Kaksing gi Irawat Park ta World Wildlife Day gi thoram pang thokre hadak sai gi oina numit asi listening the voices of the youth gi themda pang thoki malem asidagi masing hantharaliba lamlaki sau seksingbu ngakthoknabagi harpadagi ngakthoknabagi damak naha samri romna signature campaign da soi tauduna wasak lauki Asia dagi nongsup lomgi laibak singa lamnaki sau seksingi lalonbagi thabak khwaidagi yamna tawi haina launariba Myanmar ga thangnan leiba maramna kaksingda World Wildlife Day pangthokpa si yamna maru oi haina su thoram maduda wangang hiba singna phongdonaki
Moridagi Infal Tamalakpa Diai Tatamadagi Aina Yadaba Huralakpa Sana Kezi Mapanga Gram Samakulumdoi Assam Rifles na Fagat Kre Sana Singaduda Tha Sigi Sana Singadu Tha Sigi Hauki Batang Amada 26 sector Ki Taraiti Subasam Rifles na IZR South Ki Miang Makada Fagat Kibani Sanaga Konana Farm Musingadu Custom Office Morida Sinakri Hari Manipur Naga Revolutionary Front MNRF ki Tarulak Suba Mapok Kumon Thoram Ngasi Tongan Tuarban Manipur ki Manung Amasung Mapan ki Mapam Singda Pang Thokri Haina Lona Tinkraba Lalolof Asik Information Publicity Assistant Secretary Rex Kasungna Sierra Lamada Kangalakli Central Headquarters General Headquarters Tactical Headquarters Amasung Branch Unit Singda Ngasilup Asigi Firal Singatuna Amadi Laikidraba Singi Mapamda Ikai Kunaba Utana Mapok Numit ki Thoramasi Pang Thoki Haina Maka Tarakli Hauzik Sanabagi Pauda MCL Luang Pokpa T20 Cricket Trophy da Riang Star Nangama Palamadi YWC Lang Tabalani Mai Pakre Manipur Cricket Association Sunanga Silawang Samam da Laiba Luang Pokpa Cricket Stadium da Sanaki Batonamina Segi Taranipan Subalik Match Amada Riang Star Nagama Palna Tos Ngamdana Betting Hana Sanaki Match Asigi Apiba Oba Kunda Weekend Ani Turaga Anikak Turaga Ran Samayang Kailoki Iningasida Riang Star Nagama Palgi Batsman Nutan Chandrana Rahul Amadi Zayantana Ran Yankayum Doi Nipumato Emasung Ran Nipumanga Loki Match Asik and Sub inning the betting Sanakiba RRCC Sosampurno Avatara Mapange Ball Ahumda Uketara Makturaga Subnagiran Marpunipan Lauduna Match Asi Ran of Trani Toida Mighty Bananki Match Asiki Man of the Match na Riang Star Nagamapalgi All Rounder Zayantana Taki Satariba Trophy Asiki Ngasi Sanaki Batara Mapan Suba Liktana Tos Ngam Kiba YWC Lang Tabalna Match Asiki Apibo Ovakun Yaudana Avatara Manga the ball any wicket Ball ani the wicket tara hamak turaga run marfuma palawangam ki match asigi ani suba inning sanakiba YWC pasuina over tara nipanga ball marida wicket tara hamak turaga supna giran hupumanga lauduna match asi run kun marida mighty banangki match asida YWC lang thabal gi bowler kisanna wicket ahum lauduna man of the match taki thasigi mangada hari tournament asigi makha taba leg match ani sanagani Hauzi Arobada Marabapa Mana Pizari Hayang Manipur ki Kendra Kuntani Panda Pang Tokadoriba Ahan Batanka Timikal Gidamak Sem Sabakunam Loikre Mikal Ingna Sing the Pang Tung Nabakidamak Indo Myanmar border Paringda Nabidang Curfew Hamin Mikal gi Kendriya Singi Mayum Singda bomb attack Taurakpagi Mayukta Tongan Tuanba Makham Singda Wakan Inform Sathakre Amasung Manipur da so international iya kia degi Thauram Pang Thokre Dr. Tanadana Hidak Amadi iya drop Siginadana ba Paul Pikre